Manipurda hauzik thokliba irang asiga mari lenina Indian Army na Editors Guild of India 𝐸𝐲𝐼 da isinduna khwaidagi hena michang mikhai naiba ngakpigani 𝐸𝐲𝐼 da insinduna khwaidagi hena michang mikhai naiba amasung yumfam yaudaba fact finding report phonghanki haina Coordinating Committee on Manipur Integrity 𝗡𝗘𝗪𝗦 maral sirakli 𝗡𝗘𝗪𝗦 media coordinator na thadora kiba cherol amagi matung inna 𝐸𝐲𝐼 na Manipur gi irangi matangda fact finding report ama che naba maongda puthokliba asina Manipur gi wathok asi matam sangna chata hannabagi aruba ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯃꯅꯤ ꯍꯥꯏꯕ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯦ 𝐸𝐲𝐼ꯒꯤ ꯀꯥꯎꯟꯁꯤꯜꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯄꯤꯈꯤꯕ ꯆꯦꯔꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯊꯣꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯁꯨꯡ ꯇ꯭ꯋꯤꯇꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯍꯦꯟꯗꯜꯗ ꯐꯣꯡꯈꯤꯕꯁꯤꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯥꯛꯂꯤ 𝐸𝐲𝐼ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯦꯜꯂꯤꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯒꯤꯗꯃꯛ ꯁꯪꯕ ꯁꯦꯟꯐꯝꯁꯤꯡ ꯀ꯭ꯔꯥꯎꯗ funding taunaba cherol thoki loina 𝐸𝐲𝐼 na ITLF na donation piraki haina Twitter haina khangnaramba X da phongdoki ITLF na donation piraki bagi thagatpa warol ama X da thagaki adubu konadi 𝐸𝐲𝐼 na muthaki hari Editors Guild nataba Guild of India gi fact finding report adu aranbani haiba leibak miyam pumbada khangnare report adu da Indian Army na malemge press media gi khwaidagi hongba editors singi body asibu makhoigi ethics ki wangmada thabak tawhanba aduga makhoina imphal da chatpa matamda sangadaba senfam sing adubu makhoina narco terrorist agency oriba ITLF media cell gi khudangda narco terror fund na sponsor towi haibadu mayek sengna utle maitai miyang gi mathakta chathariba crime asida chenariba agency sing amasung daita lawriba miyoi singi mathakta kariguba center na khudakta action lokhatrabadi 𝗡𝗘𝗪𝗦 manipur miyamna sinariba power adu season naduna miyamda achumba adu fanghannaba honaba natana atopa pambai leiti haina cherol asina makha tarakli